ꯑꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯉꯛꯄ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯗꯕ ꯃꯤꯇꯣꯞ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒ ꯊꯦꯡꯅꯕ ꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯌꯥꯗꯦ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯑꯕ ꯑꯩꯈꯣꯏꯒ ꯆꯍꯤ ꯆꯅꯤ ꯍꯦꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯔꯗꯤ ꯑꯗꯨ ꯇꯧꯒꯗꯧꯅꯤ ꯑꯗꯨ ꯇꯧꯔ ꯁꯨꯝ ꯂꯥꯟꯁꯦ ꯑꯗꯨꯝ ꯇꯧꯅ ꯂꯩꯔꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯂꯣꯏꯁꯤꯟꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯦꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯃꯨꯟꯅ ꯈꯟꯅꯔꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ tumba chaba khangdana honorable CM dagi eikhoi minister MLA mayamda yamna mechana hotnari Hojik changse minister ki manakta ni memorandum piba minister manakta changbani koi namur ki leisabi apunba mayam ni la kagalan do ka khatap tho Sir Minister Masadi Ajin Bathabak lay na yum the Layramdre, those Sir Pyramid, they the video call or the video, my video number what's up to the Tara Honorable, eikhoi CMD PR honorable longdi ko ai sana private secretary eikhoi yauna isai jinda eikhoi commitment bijari sumsoi choidana yana athuba matamda
eikhoi honorable minister ga unanaba eikhona isal sinathira niwa number je eikhoi pausu dina pijira ageba aduduna memorandum yauri ba piaro dina eikhoi ahum sarvam jiken aduga aidina salam nando aida eikhoi soidina masi yamna mumini se athuba tanda isan jinga wadi sanara ga isan jinga pamiba eva praja sine pamiba adudi eikhoi apami singo minister da soidina pau kamana bodo eikhoi thuna hijira as data isan jinga haining ba singo eikhoi awa haibi kuina lai minaraba kuiga ba kuigi mayamdo kuisu loino haibe ade mito 1961 matungda changakpa adugumba mito singdo moi singdo khantoga noina ngasai lawer chatpado honorable cm sudayeba akoi chaminamda nrc to kutabani hadu chumme madu achuba aduga right issue neba noi myam hairi adugumba achumba issue da chakadoma aduga kainoda yarwe akoigi emotion da chatpe yarwe akoi adu tawdi adu tawgadawni adu tawre sum lanje dum tawna le di loi banai roi loisin ba ma purkadam neba tabra myam tai go myam taris di aduna aina hainingni ngai eikhoi yam serious hoina hoji thengari ba eikhoi gi numai tabu thu khaiba tare masi loisinnaba gi damakta kari tausige se eikhoi yam kupna munna hotnari yam serious hoi jani eikhoi tumba chaba khangdana honorable cm dagi eikhoi minister mla me amda yamna nungai taba penda basu me am leramgani adubu loina telan makti ngamdrasu koi kanna di hotnari haibse me am thamina sipo eikhoi leptana hotnari adubu matam ni kuisala thani pa chumi me am haido adubu yesi meeting nu ni tanglo pirang togi matamda nagaga kuki ga togi matamda chehi manga taruk hina sanghieba chehi manga adu yam changan ji ai banate thuna ngai ko ai marat yela kan noi hore noi ngai suga go dubu akoi gi kaino se ga men kari tawri gi sisu me am khangmin na chatneba adu hore khana jaramane adu ibani meeting gi sarkar sina drug o ai soi warani drugs tawruba deforestation of forest se kokhoga pupi thajalakpa aduga loinana mito me am changjalakse masi thingnabai damakta ai su cabinet sub committee ga koi hum nagam ne pukim ne meeting ai su yawi aduga border area loina makmore se chatra ko yewu matamda ta le ramdana masidi yarro ena koina center report to digi moina nrc to ro to ro sathari NRC Tori, Habisium Mam, Kaminase, Mito, Kampuaga, Mogi, Mitki, biometric Laudana, fingerprint Laudana, Tori, Habisium Kaminase. I don't find Maru every day. I put me, I'm coming up with this Lebanina, border the Karitori to Khangdana, Aidi Samak Chatana, which Chatana, Mayam, Chatana, Simai Mayamga, Osamam Chatana, Kumam Chati, Hangabana, I may am done with Hangi. Kano free movement regime haiba ma leiram me aba border sida haibadi free akoi gi Myanmar ga akoi ga lanchan na bai aba kilometer 10 amuk se moina su changsal lagi aba ko chi chang kai mi audana si gi port se masi leiram masina maram moi ga moi rom ni changsal lak se sibai na thimbiya de army su thimbiya de aduna free this mine leiram masina ho hodana border gi kilometer kaya no Chahumga, not Raipan Moira, Chamri Gumba,
border si free oina thamama bi kuina hana palama lenga me amsu yeng salamre aduna aikoi nu ji hari se aikoi gi Myanmar ga thangaba border se masi aikoi na fencing to salani ade hari ba India government na hana chalai ramba free movement regime se free oina changthok changchin yaba se masi khudat ta ko ro hai se aikoi na hau kiba irang jor ko de kan demand to ho bune ba madudagi di usik ngarang se home minister na Guwahati da lauthokre Mizoram gi chief minister na di Seranpura na koi gi romda changsan lakana Manipur gi issue da yausal na hone madu lan mani magi state ta tawja ga dawni adubu mana phanayam na hairusu free movement regime takpa yaroi si len ga dawni ka na moina hairusu home minister na nang na hai kwado yade koi Manipur na hariba Manipur ki praja miyam na hariba Manipur ki chief minister na hariba free movement regime se masi kakadawni free da pangjang na changba yaroi wall akoi gi athubada akoi gi kaino tharani fencing tawrani aduga loinana hoji ki chi yaudadi free on changba yaroi ati tung gi future gi noi gi damakta akoi gi lakador ba tungda hoji haure ba akoi gi future gi leiriba Hotnari damakta akoi na hotnari hai bisam me abu tamde si achauba akoi gi achievement amane ba tawda di hoji akoi karai da laksige hoji hoji tawri bi irang se karmai loisan sige hai se akoi wari sanana bagi moi rong gi site moi so mi me amama lai shanti pamba khanaba hanaba da nataba suma pamba extremist society amada adu noi lai lai su tamda su yorongani second world war oiro amo oiro war me am to me am se khara militant oiba khara sathi budi dum yawna maram oiraga tawni micham praja de peace pa me moi gisu akoi gisu madu me am to punsan nabo hotnari ba koi me am punsan naba amat oina lai na ba Manipur ga ida naba aduga akoi na ngasi moi mi to mi gi community amabu hachi moi na su akoi hachi hai tar koi dine masidi kaidum the peace me am peace lakadam ni di hai ba hachi di hai ba madu ya peace laksi peace poraksi hai tar koi di peace porak na bagi lambi ko na bata sacrifice ka tokta ba ado sacrifice hai re mayam koi ngarang khana re MLA mayam bullaga akoi mayam to si na le adage muk mayam na mo hai to di kana dum sinaram gani PR lakta re president sulla di moi ne khai rakda armed forces special power act lani army na kana hujik mayam laga ai unadana akoi gi honorable CM na hujik chatana ni thok pongda lai khidraba mijam singdu gi mayum changana kari tawsige tanariba hoi lai thibani lai khidri do atyam nuai te mijam praja da sai tor kase moi gi militant toiba su group ti yauriba khulai taiba sing tor ko ne ba adugi sing do karma action lausige